ꯑꯁꯥ ꯇꯧꯕꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯕꯨꯠ ꯀꯦꯝꯞ ꯑꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯗꯕꯅꯤ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯣ ꯐꯪꯉꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯣ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯃꯁꯤꯒꯤ ꯄꯔꯥ ꯑꯁꯤ ꯃꯌꯥꯝꯒꯤꯅꯤ ꯃꯌꯥꯝꯅ ꯃꯁꯤ ꯑꯃꯇ ꯑꯩꯅ ꯅꯥꯟꯊꯣꯛꯆꯍꯟꯅꯤꯡꯗꯦ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯃꯣꯏ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯊꯝꯃꯣꯏꯗ ꯑꯔꯥꯟꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯒꯗꯤ ꯑꯩꯅ ꯊꯥꯖꯩ ꯅꯪꯅ ꯅꯪꯒꯤ ꯊꯝꯃꯣꯏ ꯑꯗꯣ ꯆꯥꯡꯌꯦꯡ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯝꯃꯣꯏ ꯑꯁꯤ ꯆꯥꯡꯌꯦꯡ ꯇꯧꯕꯤ ꯅꯪꯉꯣꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯍꯩꯅꯗꯕ ꯄꯦꯟꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯅꯪꯅ ꯈꯜꯂꯝꯒꯅꯤ ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯆꯥꯡꯌꯦꯡ ꯑꯃꯅꯤ ꯅꯪꯅ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯂꯥꯞꯊꯣꯛꯄ ꯉꯝꯂꯒꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯌꯥꯡꯅ ꯊꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯕꯨ ꯑꯐꯕ ꯄꯥꯎꯗꯤ ꯏꯁ꯭ꯋꯔꯒꯤ ꯁ꯭ꯀꯨꯜꯗ ꯐꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯅ ꯃꯗꯣ ꯆꯥꯡꯌꯦꯡ ꯑꯗꯨ ꯂꯥꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯅꯒꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤ ꯈꯪꯕ ꯉꯝꯕ ꯊꯋꯥꯏ ꯑꯗꯣ ꯄꯥꯜꯂꯒꯗꯤ ꯅꯪꯉꯣꯟꯗ ꯑꯅꯧꯕ ꯏꯪꯊꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯗꯨꯅ ꯅꯪꯒꯤ ꯊꯥꯖꯗꯕ ꯑꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯏꯁ꯭ꯋꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯆꯥꯡꯌꯦꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯊꯥꯒꯠ ꯏꯁꯩ 8:9 ꯏꯁ꯭ꯋꯔ ꯅꯤꯡꯗꯕꯁꯤꯡꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯔꯁꯅꯨ ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕꯁꯤꯡꯕꯨ ꯆꯦꯠꯍꯟꯕꯤꯌꯨ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯙꯔꯃ ꯆꯦꯟꯕ ꯃꯈꯣꯏꯒꯤ ꯊꯝꯃꯣꯏ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯕꯨ ꯆꯥꯡꯌꯦꯡꯕꯤ ꯄꯨꯛꯆꯦꯜ ꯇꯤꯡꯕ ꯃꯤꯁꯤꯡꯕꯨ ꯀꯟꯕꯤꯕ ꯏꯁ꯭ꯋꯔꯗꯤ ꯑꯩꯒꯤ ꯆꯨꯡꯒꯣꯏꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯑꯁꯦ ꯆꯥꯡꯌꯦꯡꯉꯤ ꯃꯍꯥꯛꯅ ꯆꯥꯡ ꯇꯧꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯗꯦ ꯃꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯉꯤ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯦꯝꯗꯦ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯊꯦꯝꯃꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯔꯝꯅ ꯆꯥꯡꯌꯦꯡ ꯇꯧꯕꯒꯦ ꯅꯪꯅ ꯃꯗꯨ ꯁꯥꯐꯨ ꯄꯤꯔꯀꯥꯟꯗ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯣ ꯇꯧꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯌꯦꯡꯂꯛꯄ ꯀꯥꯟꯗ ꯃꯗꯨꯅ ꯎꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯗ ꯎꯠꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯁꯦꯡꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯊꯥꯖꯩ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯧꯀ꯭ꯔꯤ ꯇꯦꯕꯜ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤ ꯆꯧꯀ꯭ꯔꯤ ꯂꯩꯔꯝꯗꯥꯏꯗ ꯅꯪꯒꯤ ꯐꯃꯨꯡ ꯂꯩꯔꯝꯗꯥꯏꯗ ꯎꯄꯨ ꯀꯥꯡꯊꯣꯜ ꯂꯩꯔꯝꯗꯥꯏꯗ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯐꯃꯨꯡ ꯃꯣꯟꯄꯥꯛ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯆꯥꯡꯌꯦꯡ ꯇꯧꯗꯅ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯃꯗꯨ ꯆꯥꯡ ꯇꯧꯔꯤꯕꯅꯤ ꯅꯪꯅ ꯒ꯭ꯔꯣꯁꯔꯤꯗ ꯆꯠꯂꯕꯁꯨ ꯎꯄꯨ ꯀꯥꯡꯊꯣꯟꯒꯤ ꯗꯨꯀꯥꯟꯗ ꯆꯠꯂꯕꯁꯨ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯁꯤꯒꯤ ꯆꯧꯀ꯭ꯔꯤ ꯑꯁꯤꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯆꯧꯀ꯭ꯔꯤꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯅꯪꯅ ꯇꯧꯒꯗꯕ ꯑꯁꯦ ꯃꯗꯨꯗ ꯐꯝꯂꯒ ꯌꯦꯡꯕꯅꯤ ꯃꯗꯨ ꯑꯁꯤꯡꯕꯒꯤ ꯊꯧꯑꯣꯡꯅꯤ ꯃꯗꯨ ꯀꯔꯝꯅ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯅꯪꯅ ꯌꯦꯡꯅꯤꯡꯉꯤ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯅꯤ ꯆꯍꯤꯗꯨꯃ ꯑꯗꯨꯝ ꯇꯝꯂꯅꯤ ꯑꯗꯨꯗꯒꯤ ꯃꯗꯨꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯃꯇꯝ ꯂꯥꯛꯂꯅꯤ ꯃꯈꯣꯏꯅ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯒꯅ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒ꯭ꯔꯦꯗ 1, 2, 3 ꯍꯥꯏꯕꯗꯣ ꯏꯔꯛꯂꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯒꯅ ꯑꯁꯨꯝꯅ ꯏꯔꯛꯀꯅꯤ ꯖꯣꯅꯤ ꯑꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯃꯗꯤ ꯍꯟꯖꯟꯕ ꯇꯥꯔꯦ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯟꯅ ꯇꯝꯕ ꯇꯥꯔꯦ ꯏꯁ꯭ꯋꯔꯒ ꯑꯩꯈꯣꯏꯒꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯏ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯃꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯄ ꯅꯠꯇꯗꯨꯅ ꯃꯗꯨ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯅ ꯌꯦꯡꯒꯅꯤ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯅꯤꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯋꯥꯍꯪ ꯈꯔ ꯍꯪꯂꯛꯈꯤ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯑꯗꯣ ꯗꯦꯚꯀꯤ ꯃꯇꯥꯡꯗꯅꯤ ꯗꯦꯚ ꯑꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕ꯭ꯔꯥ ꯑꯁꯨꯝꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ ꯑꯩꯅ ꯍꯥꯏꯈꯤ ꯗꯦꯚꯇꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯇꯥꯕ ꯑꯣꯏ ꯄꯨꯛꯅꯤꯡ ꯐꯥꯊꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯗꯤ ꯃꯉꯣꯟꯗ ꯑꯐꯕ ꯃꯆꯠꯀꯌా ꯑꯃ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀ ꯏꯁ꯭ꯋꯔꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯦꯠꯂꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯃꯗꯣ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛꯅ ꯃꯗꯣ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯁꯤꯟꯅꯊꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯋꯥꯗꯨꯅ ꯂꯩꯇꯦ ꯃꯁꯤꯒꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯉꯣꯟꯗ ꯂꯤꯔꯝꯃꯤ ꯃꯗꯨ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗꯅꯤ ꯃꯥꯅ ꯑꯩꯒ ꯃꯥꯟꯅꯕ ꯃꯆꯠ ꯈꯔ ꯌꯥꯎꯏ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯇꯧꯗꯕ ꯌꯥꯗꯕ
ꯄ꯭ꯔꯞ ꯍꯦꯛꯇ ꯇꯧꯅꯤꯡꯕ, ꯄꯥꯝꯂꯒꯗꯤ ꯇꯧꯔꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯃꯥꯡ ꯍꯞꯇꯥꯗ ꯗꯨꯀꯥꯟ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯀꯦꯂꯦꯟꯗꯔ ꯑꯃ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯣꯠꯆꯤꯟꯅꯕ, ꯏꯁꯜꯂꯒ ꯊꯝꯅꯕ ꯀꯝꯄ꯭ꯌꯨꯇꯔꯗ ꯅꯠꯇ꯭ꯔꯕ ꯑꯆꯧꯕ ꯀꯦꯂꯦꯟꯗꯔ ꯑꯃꯗ ꯏꯗꯨꯅ ꯊꯝꯅꯤꯡꯂꯝꯃꯤ, ꯑꯁꯨꯝꯅ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯥꯟꯅꯅꯕ꯫ ꯑꯗꯨꯒꯤ ꯄꯦꯖ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛ ꯃꯊꯪꯒꯤ ꯊꯥꯒꯤ ꯂꯣꯏꯅ꯫ ꯑꯩꯒꯤꯗꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯦꯂꯦꯟꯗꯔꯅꯤ, ꯃꯔꯝꯗꯤ ꯑꯩ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯉꯤ, ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯂꯒ ꯏꯁ꯭ꯋꯔ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯅ ꯃꯗꯨ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯖꯅꯋꯥꯔꯤ ꯊꯥ ꯑꯃꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯑꯗꯣ ꯄꯤꯛ ꯊꯟꯅ ꯏꯁꯜꯂꯝꯃꯤ꯫ ꯇꯥꯕꯤꯌꯨ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔ ꯑꯗꯣ ꯄꯤꯛ ꯊꯜꯍꯟꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯥꯏꯅ꯫ ꯃꯍꯥꯛꯅ ꯃꯥꯔꯆ, ꯑꯦꯄ꯭ꯔꯤꯜ, ꯃꯦ, ꯖꯨꯟ, ꯖꯨꯂꯥꯏ, ꯑꯣꯒꯁꯠ, ꯁꯦꯞꯇꯦꯝꯕꯔ ꯄꯤꯛ ꯊꯜꯍꯜꯂꯝꯃꯤ꯫ ꯊꯥ 3 ꯑꯃꯁꯨ ꯂꯩꯔꯤ, ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯐꯥꯀꯠꯂꯛꯄꯗ ꯑꯣꯛꯇꯣꯕꯔ, ꯅꯣꯕꯦꯝꯕꯔ, ꯗꯤꯁꯦꯝꯕꯔ 3 ꯑꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ, ꯃꯥꯔꯆ, ꯑꯦꯄ꯭ꯔꯤꯜꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯀꯦꯂꯦꯟꯗꯔ ꯑꯗꯣ ꯄ꯭ꯔꯤꯟꯠ ꯇꯧꯕꯗ ꯃꯈꯣꯏꯅ ꯃꯗꯨ ꯁꯣꯏꯕꯖꯥꯠꯅꯤ꯫ ꯃꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯑꯃ ꯍꯦꯛꯇ ꯂꯩꯗꯨꯅ ꯂꯥꯛꯏ, ꯃꯗꯨꯗ ꯊꯥ ꯅꯤꯡꯊꯤꯅ ꯁꯨꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯗꯅ ꯃꯍꯥꯛꯅ ꯂꯩꯔꯒ ꯌꯨꯝꯗ ꯄꯣꯔꯛꯂꯝꯃꯤ꯫ ꯅꯈꯣꯏꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯝꯂꯣꯏ, ꯇꯨꯡꯗꯗꯤ ꯈꯔ ꯈꯟꯕ ꯌꯥꯔꯦ ꯃꯁꯤ꯫ ꯑꯍꯥꯟꯕꯒꯤ ꯊꯥ 10 ꯑꯗꯨ ꯊꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯅꯧꯅ ꯍꯧꯕ ꯇꯥꯏ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯁꯤꯗꯤ ꯊꯥ ꯁꯨꯗꯕ ꯀꯦꯂꯦꯟꯗꯔ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯌꯣꯜꯂꯛꯂꯤꯕ ꯑꯁꯦ ꯅꯪ ꯊꯥꯖꯕ꯭ꯔꯥ? ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯒꯅꯤ, ꯃꯁꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯍꯥꯏꯔꯝꯒꯅꯤ, ꯆꯥꯟꯅꯔꯨꯕ ꯑꯣꯏꯔꯝꯒꯅꯤ, ꯆꯠꯂꯒ ꯑꯃ ꯑꯃꯨꯛ ꯂꯩꯔꯨꯔꯣ꯫ ꯗꯦꯚꯅ ꯍꯥꯏꯔꯛꯀꯗꯕꯁꯨ ꯃꯗꯨꯃꯛ꯫ ꯃꯥꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯅꯤꯡꯉꯤ, ꯃꯗꯨ ꯑꯃꯨꯛ ꯅꯧꯅ ꯍꯧꯅꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯁꯨꯝ ꯆꯥꯟꯅꯔꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯤꯁꯤꯡꯅ ꯗꯦꯚꯒ ꯑꯩꯒꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯁꯦ꯫ ꯃꯍꯥꯛꯀꯨꯝꯕ ꯃꯤꯁꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯃꯩ ꯊꯥꯖꯤꯜꯂꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯃꯩ ꯍꯧꯒꯠꯂꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯩꯗꯣ ꯐꯥꯊꯕꯤ, ꯑꯁꯨꯝꯅ ꯈꯜ ꯂꯩꯅꯅꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥ ꯑꯃꯗ ꯍꯥꯏꯈꯤ, ꯑꯗꯨꯅ ꯑꯇꯣꯞꯄ ꯊꯥꯛ ꯑꯃꯗ ꯑꯃꯨꯛ ꯄꯨꯅꯅꯕ ꯃꯗꯨ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯅꯪꯅ ꯃꯗꯣ ꯊꯦꯡꯅꯔꯤꯕ ꯑꯗꯣ ꯅꯪꯅ ꯃꯗꯨꯗ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯃꯗꯣ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯄꯤꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯣ ꯍꯧꯖꯤꯛꯁꯨ ꯅꯪꯉꯣꯟꯗ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯃꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯧ꯫ ꯃꯗꯨꯅꯤ ꯃꯍꯥꯛꯅ ꯇꯧꯕ ꯍꯧꯔꯤꯕ ꯑꯁꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯅꯅꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯦꯊꯁꯀꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯤꯡ ꯑꯗꯣ ꯈꯪꯒꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯏꯪꯂꯤꯁ ꯇꯦꯁꯠ ꯑꯃ ꯊꯨꯅ ꯇꯧꯔꯒꯗꯤ ꯅꯈꯣꯏꯅ ꯑꯩꯁꯦ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯑꯩꯅ ꯈꯪꯕ ꯉꯝꯗꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯌꯥꯝꯅ ꯈꯪꯕꯗꯧꯅ ꯑꯣꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯗꯨꯗ ꯇꯁꯦꯡꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯛꯄꯥꯝ ꯄꯥꯝꯅꯗꯦ꯫ ꯃꯁꯤ ꯅꯪꯅ ꯕꯥꯏꯕꯜ ꯑꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯔꯕ, ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯔꯕ, ꯀꯌꯥꯔꯛ ꯍꯟꯅ ꯌꯦꯡꯂꯕ, ꯀꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥ ꯄꯣꯟꯗꯦ꯫ ꯆꯥꯡꯌꯦꯡ ꯇꯧꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯁꯨꯈꯪ ꯈꯪꯂꯣꯏ꯫ ꯅꯈꯣꯏ ꯈꯨꯕꯥꯛ ꯈꯨꯔꯕꯁꯨ ꯌꯥꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯁꯨ ꯃꯁꯤꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯈꯪꯉꯤ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯝꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨ ꯆꯥꯡꯌꯦꯡꯅꯤ꯫ ꯁꯤꯅꯤꯅꯦ, ꯌꯦꯡꯕꯤꯌꯨ, ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯃꯗꯨ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯁꯤꯟꯈꯤꯅꯕ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯟꯅ ꯍꯣꯠꯅꯩ꯫ ꯐꯔꯦ, ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯉꯁꯤ ꯍꯥꯏꯒꯗꯕ
ꯃꯌꯥꯝ ꯑꯁꯤꯗ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯌꯥꯏ꯫ ꯑꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯁꯤ ꯃꯌꯥꯝꯗ ꯃꯨꯟꯅ ꯇꯥꯍꯟꯅꯤꯡꯉꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯗꯨꯗꯤ ꯑꯋꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯅꯈꯣꯏꯅ ꯉꯁꯤꯁꯨ ꯑꯩꯕꯨ ꯊꯕꯛ ꯀꯟꯅ ꯁꯨꯍꯜꯂꯤ꯫ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯌꯥꯝꯅꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ, ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯗꯁꯨ ꯂꯦꯡꯗꯕ ꯌꯥꯗꯕ ꯂꯩꯇꯦ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄꯨꯛꯅꯤꯡꯗ ꯐꯥꯊꯕ ꯉꯝꯗꯕꯒꯤ ꯍꯥꯊꯨ ꯇꯧꯏ꯫ ꯃꯗꯣ ꯂꯦꯡꯗꯕ ꯑꯁꯦ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏꯅꯤ꯫ ꯗꯦꯕꯇ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯁꯦ ꯃꯥꯒꯤ ꯂꯦꯡꯗꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯏꯃꯨꯡ ꯑꯃꯗ ꯆꯥꯎꯔꯛꯏ꯫ ꯑꯩꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯏꯪꯊꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯏꯪꯊꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ꯫ ꯏꯪꯊꯕꯒꯤ ꯃꯇꯧ ꯑꯃꯠꯇ ꯑꯩ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯗ ꯀꯔꯝꯅ ꯊꯥꯖꯒꯗꯒꯦ ꯍꯥꯏꯕ ꯑꯁꯦ ꯇꯝꯕꯤꯕꯇ ꯅꯠꯇꯅ ꯂꯦꯡꯗꯕ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯎꯠꯄꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯂꯦꯡꯗꯕ ꯍꯥꯏꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯎꯠꯄꯤꯈꯤ꯫ ꯑꯩꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅꯁꯨ ꯗꯦꯕꯇꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯗꯦ꯫ ꯑꯩꯗꯤ ꯃꯄꯨꯡ ꯐꯥꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯈꯜꯂꯨꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯌꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕ ꯑꯗꯣ ꯐꯔꯒꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ, ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯇꯒꯟꯕ, ꯅꯨꯡꯉꯥꯏꯇꯕ, ꯋꯥꯡꯕ ꯅꯦꯝꯕ, ꯋꯥꯡꯕ ꯅꯦꯝꯕ, ꯋꯥꯡꯕ ꯅꯦꯝꯕ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯅꯪꯅ ꯍꯤꯡꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯗꯤ ꯗꯦꯕꯤꯠꯀꯨꯝꯅ ꯅꯪꯅ ꯏꯆꯪ ꯊꯧꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯊꯃꯣꯏ ꯆꯥꯡ ꯇꯧꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯁꯦ ꯆꯥꯡ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯌꯨ꯫ ꯑꯩꯒꯤ ꯑꯊꯨꯞ ꯑꯔꯣꯟꯁꯤꯡ ꯎꯠꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯤꯠꯐꯝ ꯊꯝꯒꯗꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯃꯦꯟ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯂꯒ ꯊꯝꯅꯕ ꯃꯗꯨ ꯅꯉꯣꯟꯗꯒꯤ ꯆꯠꯈꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯗꯣ ꯅꯉꯣꯟꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯅꯕ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯑꯃꯒꯤꯗꯃꯛꯇ ꯍꯔꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯍꯥꯁꯤꯡꯅ ꯀꯣꯂꯦꯖ ꯌꯧꯔꯛꯄ ꯀꯥꯟꯗ ꯃꯊꯛꯀꯤ ꯍꯞꯇꯥꯁꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯒꯗꯕꯗꯤ ꯅꯪꯅ ꯃꯗꯨꯒꯤ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯅꯪ ꯃꯊꯪꯒꯤ ꯊꯥꯛ ꯌꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯇꯥꯡꯀꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯗ ꯊꯥꯡꯒꯠꯄꯤꯕ ꯑꯃꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯑꯅꯧꯕ ꯊꯥꯛꯀꯤ ꯃꯔꯥꯡ ꯀꯥꯏꯕ ꯄꯥꯡꯒꯜ, ꯃꯥꯏ ꯄꯥꯛꯄ, ꯌꯥꯕꯤꯕ ꯃꯌꯥꯝ ꯑꯁꯤ ꯐꯪꯅꯅꯕ ꯅꯪꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯊꯤꯖꯔꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤ, ꯐꯔꯦ, ꯅꯪꯕꯨ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ? ꯅꯪ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯅꯪ ꯆꯥꯡꯌꯦꯡꯁꯤꯡꯒꯤ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ? ꯅꯪꯅ ꯃꯗꯨꯒꯤ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯅꯅꯕ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯪꯅ ꯆꯥꯡꯌꯦꯡꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯛꯄꯗ ꯅꯪꯅ ꯍꯦꯟꯅ ꯂꯩꯇꯥꯕ ꯎꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯍꯦꯟꯅ ꯊꯥꯖꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯅꯤꯠ ꯑꯃꯒꯤꯅꯤ꯫ ꯃꯤꯅꯤꯠ ꯑꯃꯗ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯈꯪꯕ ꯃꯤꯁꯤꯡ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯂꯨꯆꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯗ ꯊꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯃꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯣ ꯑꯀꯣꯏꯕꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯄꯨꯒꯗꯕ ꯅꯠꯇꯦ꯫ ꯊꯣꯛꯅꯤꯡꯕ ꯊꯣꯛꯇꯨꯅꯁꯨ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯍꯥꯏꯕꯁꯤꯒꯤ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯤ ꯅꯠꯇꯦ, ꯃꯁꯤ ꯑꯋꯥꯕꯒꯤ ꯃꯇꯝꯒꯤꯅꯤ꯫ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯅ ꯊꯥꯖꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡꯗ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯍꯤꯡꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯩꯅ ꯍꯥꯏ, ꯏꯁ꯭ꯋꯔ, ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯑꯩ ꯆꯨꯝꯅ ꯇꯧꯅꯤꯡꯉꯤ꯫ ꯐꯦꯗ꯭ꯔꯦ ꯍꯥꯏꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯍꯥꯛ ꯑꯣꯏꯅꯤꯡꯗꯦ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯇꯧꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯇꯧꯅꯤꯡꯉꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯁꯛꯄꯤꯕ ꯑꯗꯣ ꯄꯥꯝꯃꯤ꯫ ꯃꯗꯨꯗ
ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯦꯞꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯑꯁꯦ ꯏꯁ꯭ꯋꯔꯒꯤ ꯁꯣꯇꯣꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯇꯝꯕꯤꯕ ꯌꯥꯏ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯀꯤ ꯃꯇꯥꯡꯗ ꯏꯁ꯭ꯋꯔꯒꯤ ꯕꯣꯔꯁꯤꯡꯒꯤ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯗꯨꯗꯤ ꯑꯩ ꯃꯦꯁꯦꯖ ꯑꯁꯤ ꯅꯤꯡꯊꯤꯅ ꯄꯤꯕ ꯌꯥꯅꯅꯕ ꯅꯈꯣꯏꯅ ꯍꯧꯅ ꯂꯥꯎꯔꯤ ꯑꯗꯨꯅ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯒꯜꯂꯤ ꯅꯠꯇ꯭ꯔꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯤꯁꯤꯡ ꯑꯁꯦ ꯏꯇꯥ ꯇꯥꯗꯦ ꯑꯗꯨꯅ ꯅꯪꯅ ꯃꯗꯨꯗ ꯃꯨꯟꯅ ꯈꯟꯊꯗꯦ ꯇꯥꯕꯤꯌꯨ ꯃꯗꯨ ꯅꯪꯉꯣꯟꯗ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯑꯁꯦ ꯂꯥꯏ ꯐꯠꯇꯕꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯅꯕ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯒꯤ 9 ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯒꯤ 9:2 ꯃꯍꯥꯛꯅ ꯏꯖ꯭ꯔꯦꯂꯥꯏꯠꯇ ꯑꯁꯨꯝꯅ ꯍꯥꯏ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯍꯤ 90 ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯕꯤꯈꯤꯕ ꯑꯗꯣ ꯅꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯂꯝꯍꯥꯡꯗ ꯆꯍꯤ 90 ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏꯗꯤ ꯃꯗꯨ ꯅꯨꯃꯤꯠ 11ꯒꯤ ꯂꯝꯕꯤꯅꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯂꯤꯕ ꯏꯖꯤꯞꯇꯒꯤꯅ ꯋꯥꯁꯛꯄꯤꯕ ꯂꯝ ꯑꯗꯨ ꯐꯥꯎꯕꯗ ꯅꯨꯃꯤꯠ 11ꯒꯤ ꯂꯝꯕꯤꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯈꯣꯏꯗꯤ ꯆꯍꯤ 90 ꯆꯪꯈꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯈꯣꯏꯅ ꯆꯪꯐꯝ ꯊꯣꯛꯄ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯡꯅ ꯆꯪꯂꯝꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯆꯥꯡꯌꯦꯡꯒꯤ ꯃꯔꯝ ꯈꯪꯗꯦ ꯊꯥꯖꯕ ꯌꯥꯅ ꯂꯩꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯂꯦꯡꯗꯅ ꯂꯩꯕꯒꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯝꯍꯥꯡꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯌꯦꯡꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯗꯣ ꯆꯤꯟꯗ ꯊꯣꯔꯛꯑꯦ ꯆꯍꯤ ꯀꯌꯥ ꯃꯁꯤ ꯑꯩꯅ ꯑꯁꯨꯝ ꯅꯩꯅꯗꯨꯅ ꯂꯥꯛꯄꯗ ꯏꯁ꯭ꯋꯔꯅ ꯃꯊꯪ ꯇꯝꯕꯤꯔꯛꯏ ꯑꯩꯈꯣꯏꯗ ꯂꯝꯍꯥꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯃꯤꯁꯤꯡꯗ ꯂꯩꯕ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯣ ꯑꯔꯥꯟꯕ ꯊꯃꯣꯏꯒꯤ ꯃꯆꯠꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕꯁꯤꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯩꯈꯤꯕ ꯑꯔꯥꯟꯕ ꯊꯃꯣꯏꯒꯤ ꯃꯆꯠ ꯑꯗꯨꯅꯅꯤ ꯃꯈꯣꯏꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯪꯐꯝ ꯊꯣꯛꯄꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯗꯣ ꯃꯔꯝꯗꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯆꯥꯡꯌꯦꯡ ꯂꯩ ꯋꯥꯁꯛꯄꯤꯕ ꯑꯗꯣ ꯐꯪꯅꯅꯕ ꯂꯝꯕꯤꯗ ꯆꯥꯡꯌꯦꯡꯁꯤꯡ ꯊꯦꯡꯅꯕ ꯇꯥꯏ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯣꯜꯂꯨꯛꯍꯟꯈꯤ ꯅꯍꯥꯛꯄꯨ ꯆꯥꯡꯌꯦꯡꯈꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯈꯪꯅꯅꯕ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯀꯅꯤ ꯉꯥꯛꯂꯣꯏ ꯍꯥꯏꯕ ꯈꯪꯅꯅꯕ ꯃꯁꯤꯗ ꯂꯩꯔꯦ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯖꯒꯦ ꯍꯕꯥꯀꯨꯛ 3 ꯑꯩꯅ ꯊꯥꯖꯩ ꯃꯤ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯁꯤꯃꯛ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯝꯒꯅꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯏ ꯍꯕꯥꯀꯨꯛ 3:18 ꯍꯩꯔꯤꯠ ꯄꯥꯝꯕꯤꯅ ꯃꯌꯣꯟ ꯆꯣꯡꯗ꯭ꯔꯕꯁꯨ ꯑꯪꯒꯨꯔ ꯄꯥꯝꯕꯤꯅ ꯃꯍꯩ ꯄꯥꯟꯗ꯭ꯔꯕꯁꯨ ꯆꯣꯔꯐꯣꯜ ꯄꯥꯝꯕꯤꯅ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯁꯨ ꯂꯧꯕꯨꯛꯁꯤꯡꯗ ꯆꯤꯟꯖꯥꯛ ꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯎꯀꯣꯟꯗꯒꯤ ꯌꯥꯎꯁꯤꯡꯅ ꯀꯛꯊꯠꯈ꯭ꯔꯕꯁꯨ ꯃꯉꯣꯟꯗ ꯁꯥ ꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯖꯦꯍꯣꯚꯥꯗ ꯍꯔꯥꯎꯖꯒꯅꯤ ꯑꯩꯒꯤ ꯑꯔꯥꯟ ꯈꯨꯕꯝꯗꯤ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯏꯁꯤ ꯑꯩꯒꯤ ꯊꯕꯛ ꯃꯥꯡꯈ꯭ꯔꯕꯁꯨ ꯒ꯭ꯔꯣꯁꯔꯤꯒꯤ ꯃꯃꯜ ꯑꯃ ꯌꯧꯅ ꯋꯥꯡꯈ꯭ꯔꯕꯁꯨ ꯑꯩꯅ ꯏꯆꯥ ꯑꯁꯦ ꯁꯦꯟꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯩ ꯃꯍꯥꯛ ꯁꯦꯟꯅꯕꯗ ꯉꯥꯎꯗꯧꯔꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯍꯥꯛꯀꯤ ꯆꯧꯀ꯭ꯔꯤ ꯑꯃꯗꯤ ꯇꯤꯚꯤ ꯃꯃꯥꯡꯗ ꯐꯝꯃꯟꯕ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯄ ꯉꯝꯗꯦ ꯍꯥꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯅꯤꯄꯥ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯒ ꯉꯔꯪ ꯇꯧꯅꯕ ꯃꯣꯠ ꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅ ꯑꯩꯕꯨ ꯄꯣꯔꯣꯛ ꯆꯥꯛꯍꯜꯂꯤ ꯍꯥꯏꯔꯒꯁꯨ ꯀꯃꯣꯟ ꯐꯔꯦ ꯑꯩꯅ ꯑꯗꯨꯝ ꯍꯔꯥꯎꯒꯅꯤ ꯑꯩ ꯍꯔꯥꯎꯕ ꯐꯥꯎꯗꯦꯗ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯃꯁꯤ ꯍꯥꯏꯔꯤ ꯑꯩꯅ ꯑꯗꯨꯝ ꯍꯔꯥꯎꯒꯅꯤ
ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ, ꯗꯥꯔꯂꯤꯟꯅ ꯆꯤꯡꯗꯨꯗ ꯋꯔshꯤꯞ ꯇꯧꯕꯗꯤ ꯏꯁ꯭ꯋꯔ ꯋꯔshꯤꯞ ꯇꯧꯕ ꯑꯁꯦ ꯌꯥꯝꯅ ꯂꯥꯏ꯫ ꯃꯍꯥꯛꯅ ꯋꯔshꯤꯞ ꯇꯧꯕ ꯐꯪꯗ꯭ꯔꯒꯅ ꯅꯈꯣꯏ ꯑꯁꯦ ꯑꯁꯨꯝ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯨꯝꯅ ꯂꯥꯛꯂꯒꯅ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯦ ꯊꯦꯡꯅꯗꯨꯅ ꯂꯩꯕ꯫ ꯊꯣꯛꯂꯤꯕ ꯑꯗꯣ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯃꯗꯨ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯄꯗ 19 ꯑꯁꯤ ꯄꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯖꯦꯍꯣꯚꯥ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯥꯡꯒꯜꯅꯤ, ꯑꯩꯒꯤ ꯊꯧꯅꯥꯅꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯅꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯣꯡ ꯑꯗꯣ ꯁꯖꯤ ꯑꯃꯣꯝꯒꯨꯝꯅ ꯑꯩꯒꯤ ꯈꯣꯡꯐꯝ ꯑꯣꯏꯍꯟꯕꯤ꯫ ꯃꯁꯤꯗ ꯌꯦꯡꯕꯤꯌꯨ, ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯩꯒꯤ ꯋꯥꯡꯂꯕ ꯆꯤꯡꯁꯤꯡꯗ ꯆꯠꯍꯟꯒꯅꯤ꯫ ꯑꯋꯥꯡꯕ ꯆꯤꯡꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ? ꯑꯋꯥꯕ, ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯊꯧꯗꯥꯡꯁꯤꯡ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯔꯨꯛ 10ꯒꯨꯝꯕꯗꯤ ꯐꯪꯂꯝꯂꯅꯤ꯫ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯃꯐꯝꯁꯤꯡ ꯑꯗꯣ ꯑꯋꯥꯡꯕ ꯆꯤꯡꯁꯤꯡ ꯑꯣꯏꯕ ꯅꯈꯣꯏ ꯊꯦꯡꯅꯗ꯭ꯔꯥ? ꯃꯔꯝꯗꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯧꯔꯒꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯃꯗꯨꯗ ꯌꯧꯕ ꯉꯝꯕ ꯍꯥꯏꯕ ꯑꯁꯦ ꯏꯁ꯭ꯋꯔꯗ ꯍꯔꯥꯎꯖꯒꯗꯕꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯃꯤꯁꯤꯡꯗ ꯇꯦꯡꯕꯥꯡꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯁꯥ ꯅꯊꯟꯇꯗ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕ ꯑꯗꯣ ꯇꯣꯛꯄꯤꯔꯣ꯫ ꯄꯨꯛꯅꯤꯡ ꯍꯟꯊꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄꯤꯌꯨ꯫ ꯏꯁꯥ ꯏꯊꯟꯇ ꯄꯪꯊꯗꯨꯅ ꯂꯩꯕ ꯑꯗꯨ ꯇꯣꯛꯄꯤꯔꯣ꯫ ꯅꯪꯅ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯌꯧꯕ ꯉꯝꯂꯒꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏ꯫ ꯑꯩꯅ ꯊꯥꯖꯩ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ, ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏꯗ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯁꯥꯎꯒꯟꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯐꯪꯗꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯑꯁꯦ ꯇꯥꯡꯀꯛ ꯈꯨꯗꯤꯡꯒꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯗꯨꯗ ꯂꯩꯗꯨꯅ ꯃꯗꯨ ꯇꯧꯏ, ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯗꯒꯤ ꯊꯋꯥꯏꯗ ꯈꯔ ꯆꯥꯎꯈꯠꯂꯕ ꯃꯤ ꯈꯔꯁꯨ ꯂꯩ꯫ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯆꯥꯎꯈꯠꯂꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯗꯨꯗꯒꯤ ꯂꯝꯍꯥꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯋꯥꯁꯛ ꯄꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯈꯔꯁꯨ ꯂꯩ꯫ ꯁꯨꯛꯁꯣꯏ ꯁꯣꯏꯗꯕ ꯍꯥꯏꯕ ꯑꯁꯦ ꯂꯩꯇꯦ꯫ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯂꯥꯛꯇꯕ ꯑꯗꯣ ꯂꯩꯔꯣꯏ꯫ ꯑꯅꯝꯕ ꯃꯇꯝꯗ ꯂꯦꯡꯗꯅ ꯂꯩꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯅꯤꯄꯥꯁꯨ ꯇ꯭ꯔꯥꯐꯤꯛꯇ ꯋꯥꯀꯠꯂꯤ꯫ ꯃꯍꯥꯛꯁꯦ ꯇꯞꯄ ꯌꯥꯕ ꯇꯞꯊꯔꯕꯅꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯐꯥꯎꯏ꯫ ꯃꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯣ ꯇꯧꯔꯛꯀꯗꯕ ꯃꯍꯥꯛꯅ ꯍꯥꯏ꯫ ꯃꯁꯤ ꯇꯧꯔꯤꯕ ꯑꯁꯦ ꯅꯨꯄꯤꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯂꯅꯤ꯫ ꯑꯣ ꯀꯃꯣꯟ, ꯇꯤꯚꯤꯗ ꯂꯥꯛꯄ ꯁꯥꯟꯅꯕꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ꯫ ꯃꯗꯨ ꯕꯦꯁꯕꯣꯜ ꯑꯣꯏꯒꯦꯔꯥ, ꯕꯥꯁꯀꯦꯠꯕꯣꯜ ꯑꯣꯏꯒꯦꯔꯥ, ꯍꯣꯀꯤ ꯑꯣꯏꯒꯦꯔꯥ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯗꯦꯚꯅ ꯀꯣꯆ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯍꯦꯜꯂꯤ꯫ ꯃꯉꯣꯟꯗ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ, ꯃꯉꯣꯟꯗ ꯃꯗꯨ ꯂꯩ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯨꯝꯅꯗꯤ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯗꯦꯚꯀꯤꯗꯤ ꯇꯨꯃꯤꯟꯅ ꯈꯖꯤꯛꯇꯪ ꯂꯩ꯫ ꯍꯧꯅ ꯁꯣꯏꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯈꯪꯕ ꯉꯝꯕꯒꯦ? ꯑꯩꯉꯣꯟꯗ ꯃꯗꯨ ꯂꯩ꯫ ꯑꯩꯒꯤ ꯑꯋꯥꯡꯕꯁꯤꯡ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯔꯒꯗꯤ ꯃꯗꯨ ꯑꯋꯥꯡꯕꯁꯤꯡꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯧꯗꯥꯡ ꯍꯥꯞꯆꯤꯜꯂꯛꯂꯕꯗꯤ ꯑꯩꯒꯤꯁꯨ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯗꯨ ꯐꯖꯅ ꯑꯗꯨꯝ ꯆꯌꯦꯠꯅꯩ꯫ ꯃꯌꯥꯝꯅ ꯃꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯑꯟꯇꯤ ꯑꯃꯒ ꯆꯍꯤ 40ꯃꯨꯛ ꯁꯨꯔꯕ ꯏꯃꯥꯒ ꯑꯩꯒꯤ ꯊꯧꯗꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯁꯦꯟꯅꯕ, ꯗꯣꯛꯇꯔꯗ ꯄꯨꯗꯨꯅ ꯆꯠꯄ, ꯃꯈꯣꯏꯒꯤ ꯒ꯭ꯔꯣꯁꯔꯤ ꯅꯤꯡꯊꯤꯅ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯤꯕ, ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯣ ꯂꯨꯅ ꯅꯥꯟꯅ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯕ, ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯃꯗꯣ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯁꯦ ꯍꯧꯖꯤꯛ ꯃꯤ ꯑꯃꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯃꯥꯡꯒꯤ ꯗꯤꯁꯦꯝꯕꯔꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯦ ꯑꯔꯣꯏꯕꯗ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯑꯁꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯂꯝꯂꯒꯅꯤ꯫ ꯃꯗꯨ ꯊꯥ 3.5 4 ꯁꯨꯔꯝꯂꯒꯅꯤ꯫ ꯏꯊꯧ ꯃꯌꯥꯝ ꯑꯃ, ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯏꯆꯥ 4, ꯏꯁꯨ 9, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯥꯁꯥ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯃꯗꯣ ꯑꯋꯥꯡꯕ ꯆꯤꯡꯅꯤ ꯍꯥꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯁꯦ ꯃꯔꯛꯇ
ꯂꯩꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯆꯥꯎꯈꯠꯄ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯅ ꯋꯥꯀꯠꯂꯣꯏ ꯍꯥꯏꯅ ꯂꯦꯞꯀꯗꯧꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯩꯅ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯒꯗꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤ ꯇꯁꯦꯡꯕꯗꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯍꯕꯥꯀꯨꯛ 3:18 ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯞꯊꯣꯛꯄꯤꯌꯨ ꯑꯩꯅ ꯃꯁꯤꯗ ꯃꯌꯥꯝ ꯍꯟꯖꯤꯟ ꯌꯦꯡꯍꯟꯅꯤꯡꯉꯤ ꯖꯦꯍꯣꯕꯥ ꯏꯁ꯭ꯋꯔꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯣꯡꯕꯨ ꯁꯖꯤ ꯑꯃꯣꯝꯁꯤꯡꯒꯤ ꯈꯣꯡꯒꯨꯝꯅ ꯑꯣꯏꯍꯟꯒꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥꯡꯕ ꯁꯤꯡꯗ ꯆꯠꯍꯟꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯋꯥꯏꯗ ꯆꯥꯎꯈꯠꯅꯕ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯃꯈꯩ ꯅꯪꯅ ꯂꯦꯡꯗꯅ ꯂꯩꯅꯕ ꯂꯦꯞꯄ ꯌꯥꯒꯅꯤ ꯑꯩ ꯆꯥꯎꯈꯠꯂꯤ ꯑꯩ ꯆꯥꯎꯈꯠꯂꯤ ꯑꯩ ꯆꯥꯎꯈꯠꯄꯒꯤ ꯆꯩꯅꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯏ ꯑꯩ ꯆꯥꯎꯈꯠꯂꯤ ꯑꯃꯦꯟ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯕꯨ ꯆꯨꯝꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯆꯥꯡꯌꯦꯡ ꯑꯃꯗꯤ ꯑꯊꯦꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯐꯕ ꯑꯣꯏꯅꯅꯕ ꯏꯁ꯭ꯋꯔꯅ ꯁꯤꯟꯕꯤ ꯑꯩꯈꯣꯏꯕꯨ ꯆꯨꯝꯊꯣꯛꯅꯕ ꯏꯁ꯭ꯋꯔꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯠꯄꯒꯦ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯑꯊꯦꯝꯕ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯒꯁꯨ ꯑꯩ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ ꯃꯗꯨ ꯅꯪꯅ ꯇꯧꯅꯤꯡꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯉꯁꯤ ꯅꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯏꯁ꯭ꯋꯔꯗ ꯊꯥꯖꯕꯤꯌꯨ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯂꯩꯕꯤꯌꯨ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯍꯣꯡꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯍꯣꯡꯍꯟꯒꯅꯤ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite